Prime Review presenting Incredible but True हाइरिबा मूवी असना होरकपदा एलेन अमदी मैरी कौबा मते मनावबु अखोइदु उहलै एलेन हाइरिबु नुपासिजु इंश्योरेंस कंपनी अमदा थबक तौरमी हाइरिबा मतम असदा एलेन गी नुपी मैरी न मंगोंदा अखोइना जुम अमा लैगनि हाइबदु जाम थु लाव हाइदुना मंगोंदा फोन तौना हाइरक्लमी असिना मरम ओइबना एलेन माहाकी गारीदु थौदुना मैरी गी मनाक तमना चलमी नाकल अमरोमदना जुम गी करबा तौबा फ्रैंक कौबु नुपा अमगा एलेन गी नुपी मैरी गी पुन लेमिनरमी मतम असदा एलेना मखोय अनिगी मनाक्ता जरोक मतुंगदी फ्रैंक हारिबु नुपा असना महांगना जोंगद्रिबा जुम असिगी मनुंग चंगदुना मखोयनिबु लोयने जंगलमी मखोय अनिना युम मदुग मनुंगदा असुम जेंगु लाक मतमदा मखोयगे बेडरूम मदु जोरमी मतम मदुदा मेरीना युम मदुग मपांदा थाइनिगे अरिबा कार अमु उरमी मेरीगे मोंगदु उबदा युमबु जोलिबा फ्रैंकना मेरीदा सुमना हारमी नखोयना जुम असि लेर मतुंगदा ममांगदा लेरिबा कार सिबु अइना सोदन लथोकनी हारमी असिगी मतुंगदा एलेन अमदी महाकी नुपी मेरीना असुक चावरब जुम असी अखोयनी मतौ करम लैगदनो हाइदुना मखोयनी वखन खनु लेरमी मखोयनी दुग मोंगदु उबदा जुम असी जोलिबा फ्रैंकना मखोयनी दा असुमना हारमी हाइरिबा जुम असिगी जामना खुदोंग चाबा अमसु लै हाइदुना मखोयनीबु जुम अदुगी मखादा पुथनु लाक्लमी मखोय अहुमना जुम अदुगी मखादा जोर मतुंगदा फ्रैंकना जुम अदुगी लैमाइदा अहोबा तनेन अमा लेरमी हाइरिबा तनेन दु हांगतोक्तुना मखोय अहुमसु मखादा कुमलसे हारमी मदुदुगी फ्रैंकना हाइरिबा तनेन असिदा कुमथरा मतुंगदा मैरी की नुपा एलेन से कुमलमी मतम असदे एलेन की नुपी मैरी सु लाक्तबना मरम ओइबना मदुदगी एलेना तनेन अदुदगी मुथलोक्तुना महाकी नुपी बसु तनेन असिगी मनुंग चंगलो हाइदुना पुदुन लाक्लमी हाइरि मतम असदे फ्रैंकना मैरीदा नंगना चंगलक्लिबा तनेन अदुगी थोंगदु थिंजिलमु थोंग असे थिंजिलमा तारबदी जुम असिगी जामना इंपोर्टेंट ओइरबसी नखोइना खम ngangani हाइरमी मखोय हुमना जुम अदुगी तनेन अदु चंगलक मतुंगददी जुम अदुगी लैनुंगदु जौबगी महौता मखोइना लाक्लिबा बिल्डिंग अदुगी फर्स्ट फ्लोर द ओइना जौरमी मसिन मरम ओइबना मैरी अमदी एलेन अदु जामना अंगक फावरमी अमुकसु हाइरि मतम असदा एलेना जुम अदुगी मपाना थोकलु जेंग मतमददी मखोइना जुम असिगी मनुंग चंगखिबदी नुमिदा वरंगी पुंग 9 ताखिबनी अदुबु मखोइना तनेन असिगी मखा थोलक मतमददी अयुकी पुंग 9 तारमी असिन मरम ओइबना महाक जामना अंगक फावरमी एलेन मैरी अमदी मखोइनीना मथा सारिबे मोंद उबदा फ्रैंकना ज्ञान तानबगीदमक असुमना हाइरमी अखोइना जुम अदुगी मखादगी हाइरिबा तनेन असि लाक्लिबसी टाइम ट्रैवल टनल अमनी हाइरमी हाइरिबा तनेन असि चंग मतमदा जुम असिगी फास्ट फ्लो द जौगनी हाइरमी अमुसु फ्रैंकना मखोयनीदा अमु हेना ज्ञान तानबगीदमक असुमना हाइरमी अखोइना ngarang नुमिदावरंगी पुंग 9 दा लाखिबनी अदुबु अखोइना तनेन असिदगी थोलक मतमददी हौजिक अयुकी पुंग 9 तारे असिना ताकपदी अखोइना टाइम ट्रैवल टनल असिदगी थोलक मतुंगदा अखोइगी पुंसी असि पुंग 12 हेना चटलिबनी अमुकसु फ्रैंकना मखोयनीदा जुम असिगी कानब अमसु हाइरमी कनागुम मियो अमना हाइरिबा तनेन असिदा थोलक मतमदा मियोबगी पुंसी असि नुमी हुमनी नहा ओइथोकनी हाइरमी फ्रैंकगी वाहेदु ताबदा एलेनना फ्रैंकदा नंगना हाइरिबा टाइम ट्रैवल टनल गे दुबुदी अखोइना खांगले अदुमैनमक मतौ करमना अखोइना जुम अदुगी लैनुंग चंगला मतुंगदा अखोइबु हौजिक जुम असिगी मथक्ता जौरमलिबनु हाइना हांगलमी मतम असिदि फ्रैंकना एलेनना हाइरिबा वा दुबु तादबिदा महांगना वा अमुबु कोइथोक्तुना असुमना हाइरमी हाइरिबा जुम असिगी जामना खुदोंग चाबसि लैबना महम असिदा मियो क्याम लै जुम असिबु लैनबगीदमक नखोइना जुम असिबु लैबा पामलबदी जामना थुना अइगोंदा हाइरउ हाइरमी वाहि असि हाइरमल मतुंगदा फ्रैंक असि मखोइनिबु थादोक्तुना चक्किरमी फ्रैंकना चक्खर मतुंगदा मेरीना माकी नुपा एलेनदा अखोइना जुम असि लैसि लैरो हाइबसि अखोइनिना जुम जौर मतुंगदा खनसि हाइरमी मदुदगी मेरीना माकी गाड़ी अदुबु थौरगे हन तौरिंग मतम अदुदि माकी ममांगदा अंगांग अनि लाक्लमी हाइरिबा अंगांग अनि सु उबदा माकी वखल अमा खन्नुन लेरमी सिनसि शिप तौरगे खोइदा नुमि खरनिगी मतुंग मु उहलै हाइरि मतम असदा एलेन अमदि मेरीना मखोइनि लैगनि हाइरिबा जुम असिग ममांगदा लेरमी असिनु ताकपदी मखोइनि जुम असिबु लेरमी मतम असिदा मखोइगी पोसेसिंग असिजु जुम असिदा लोइना पुदुन लाक्लमी हाइरि मतम असिदा एलेनना महम असिदा हौदोंग अमसु लेरमी हाइरिबा हौदोंग असिबु मखोइना जोक्लगे हाइनसु खलमी मखोइनिना जुम असिबु लोइना लोइसनम लोइर मतुंगदा हाइरिबा नुमिदांग असिअसिनिना जू थक्तुना एन्जॉयमेंट तौदुन लाइरमी नोंगाल मतुंग एलेनना महाकी ऑफिस की बॉस ओइरिबा जेराड अमदी जेराड की गर्लफ्रेंड जेनीबु मई मदुरु पोरक्तुना जुम अदुगी मपांदा मखोइ जू थक्तुन लेरमी हाइरि मतम असिदा मखोइगी बॉसना महाकी ममांगदा लैरिबा अरिबा कार दु उरमी मदुदुगी जेराना कार अदुगी मनाक चत्तुना एलेनदा सुमना हाइरमी हाइरिबा कार असिगी मॉडल असि जामना फजबा कारनी कार असिबु नंगना सेमजंदुना थौनो हाइरमी एलेन गी बॉस जेराना मंगोंदा सुमना हाइरबसु एलेनदी महाकी गाड़ी की मरमदा इंटरेस्ट लैतबना मरम ओइबना महाकी बॉसना हाइरि वादुबु थौइना तारमदे मतम असिददि मु जेराड की गर्लफ्रेंड जेनीना एलेनदा नंगी नुपीदी उदे कराइदा लैगे हाइन हंगलमी
एलेन अमुक जेनीदा अगी नुपी अदु जूम अदुगी मनुंग लैरे हायरमी मतम असिददि जूम अदुगी मनुंगदना एलेंगी नुपी मेरीना हाइरिबा टाइम ट्रैवल टनल अदुगी थोलक्तुना जूम अदुगी मथक्तगी जेनीदा आई हौजिक जूमगी मनुंगदा इरुजदुन लैरिबनी हायरमी मसीगी मतुंगदा मखोय मरीना युम अदुगी मनुंग चंगदुना डिनर तौनबगी तौरमी मतम असिदा एलेनगी बोस जेराना मखोय अनीदा सुमना हायरमी अइना जापान चतुना आइगी बॉडी पार्ट अमबु इलेक्ट्रॉनिक ट्रांसप्लांट तौई हायरमी हाइरिबा इलेक्ट्रॉनिक ट्रांसप्लांट तौरिबा पार्ट असि आइगी स्मार्टफोन दगिसु ऑपरेट तौबा जाय हायरमी जेरार के दुम वाहायरु ताबदा एलेनसु माकी जुमगी टाइम ट्रैवल टनल की मरमदा हाइदोलगा हाइना तौरमी मतम असिदि एलेंगी नुपी मेरीना माकी मपुरोबदा हाइदोक्तनबगिदमक तौरमी करीगी मेरीना सुम तौरिबुना हायबदी मखोयगी टाइम ट्रैवल टनल मनुंगदा चंग मतमदा फ्रेंगना मखोयदा हायरमदा निंगसंगलमी हाइरिबा टनल असिदा चंगबा तारबदी मियोबगी पुंसी असि नुमिन हुमनी नहा ओइथोकने हायबसी मखोय अहुमदा खंगनिंगदबगी ओरमी मखोयना डिनर तौबा लोरा मतुंगदा जेरार अमदी माकी गर्लफ्रेंड जेनी मखोयसु एलेन गी जुम असि थारोक्तुन चखिरमी मखोयनी चखर मतुंगदा एलेन गी नुपी मेरीना एलेनदा अखोयनी पोर्टेन असि गी मनुंग चंगसे हायरमी अदुबु एलेन माकी नुपी मेरीदा आई हयेंग ऑफिस चकनी असिना मरम ओयबना नंग मफम अदुरो चंगरो आइदि मफम से तुमहोरगे हायरमी माकी मपुरो वाहेरो ताबदा मेरीना सावरदुना महाक मतोमदा टाइम ट्रैवल टनल अदुगी मनुंग चंगखिरमी नोंगाला मतुंग नुम एलेनना महाकना ऑफिस चलगे थोलोग मतमदुदा टनल अदुगी ममांग लेप्तुना माकी नुपीदा आई ऑफिस चले हायरमी एलेन ऑफिस जौर मतुंगदा ऑफिस अदु फमनिंग मतमदुदा महाकी बॉस जेराना ऑफिस अदुगी मनुंगदा कौसलमी मदुदगी एलेनना जेराकी मनाक चंग मतमददी जेराना एलेनदा अइना ngarang नंगोंदा हाइखिबा इलेक्ट्रॉनिक पार्ट अमा इसादा ट्रांसप्लांट तौरे हायबदु नंगी मोता करी लैगे हाइन हंगलमी अदुबु जेराना अदुम हायबसु एलेनदी जेराता नंगना इलेक्ट्रॉनिक पार्ट अमा ट्रांसप्लांट तौरिबदुदि नंगी मोनी जाना फै हायरमी वायसे हरमलग एलेन अदु मोहम्मदुदगी चखिरमी नाकल अमरोमदनमु एलेन गे मयमदा महाकी नुपी मेरीना पुंग 12 मतुंगदा मखोयगी टाइम ट्रैवल टनल अदुदुगी थोललमी महाकना थोलल मतुंगदा महाकी थाइनगी नहा ओइदिंगे फोटो सिंगदु जेंगलमी मेरीना महाकी थाइनगी फोटो सिंगदु उबदा वखलमु लागलमी असिना मरम ओइबना टाइम ट्रैवल टनल अदुगी थोकमदा मिंगसेन अमा थेलमी महाकना करिगी मिंगसेन असिबु थेलिबनो हायरबदी महाकना पुंग 12 खुदिंगी मिंगसेन असिदि थोलल मतुंगदा महाकी मसक असिबु नहा ओइथोकपरा जेंगनबगी ओरमी मसीगी मतुंगदा मु हारिबा नुमित असिगी नुमदा वरमदा मु मेरीना महाक नहा ओइनिंगबना मरम ओइबना टनल असिगी मनुंगदा मु चंगखिरमी नाकल अमरोमदना मु जेराना मयुमदा हलकला मतुंगदा महाकी गर्लफ्रेंड जेनीदा अइनि ngasi ऑफिसता अखोयगी असिस्टेंट एलेनदा अइगी इलेक्ट्रॉनिक पार्ट अमा ट्रांसप्लांट तौवे हायबसी अइगी वाहेज ताबदा महाकना पाखुम अमत पिरमदे असिना ताकपदी अइगी इलेक्ट्रॉनिक पार्ट अमा ट्रांसप्लांट तौबसी महाकना पामदबा माली हायरमी नाकल अमरोमदना एलेंगी मयुमदा मेरीना मखोयगी टनल अदुगी थोलंग मतुंगददी महाकी मपुरोबदुदी ऑफिसतगी हलक्तुना वारदुना तुमदु लेरमी मदुदगी मेरीना महाकी मपुरोबा हौदोक्तुना अइना टनल असिदगी थोललिबसी नुमि हुमनी सुरे असिना ताकपदी अइगी सक असि नुमि मापनी नहा ओइथोरब्रा हाइना जेंगु हायरमी महाकी नुपी मेरीगी वाहायरु ताबदा हावरदुना नंग हानगी नसक अदुदगी करीमता होंगद्री हायरमी मपुरोबगी वाहायरु ताबदा मेरी अदु साउनुमंग फावरमी मदुदगी अमु मेरीगी मपुरोबा एलेनना मेरीदा अइना ngasi ऑफिसतगी हलक मतमदा अखोयनि जोगपा हंगदोंग अदु मौंगदु उबदा अइना खंगबा ngami अखोयगी जुम असिदा करीम खुदोंथिबा अमु थोरकपा तारे हाइना ताकलिबनी असिना ताकपदी टनल असिबु अखोय थिंगेलसि हायरमी टनल थिंगेलसि हायबा वाहायसे ताबदा मेरीना सावरदुना महाक मफम अदुदगी टनल अदुगी मनुंगदा मुक चंगखिरमी नोंगाला मतुंगदु मेरीना मखोयगी टनल अदुगी थोलक्तुना महांग थेलिबा मिंगसेन अदु जेंग मतमददी महाकी मसक अदु करीमदा होंगलमदे नकल अमरोमदना मु एलेनना महाकी ऑफिस अदुदा मखोयगी बॉस जेरार का वरी साननबी चंगलक मतमददी एलेनगी वादु अमदा तादबदा जेराना मंगोंदा अखोयनि ngasi नोंमै कापा चलुसी हायदुना एलेनबु नोंमै काफम अमदा पोरकलमी मतम अदु जेराना पारिबो नोंमै अदुबु कापा मतमददी नोंमै अदुगी फोर्स अदु हलकपना मरम ओइबना महाक मफम अदुदा तुरमी असिना मरम ओइबना जेराना मखोयगी रेस्टिंग रूम अदु चंगदुना मसादु वादुन लेरमी मतम असिदा एलेनना खंगमंगलमी मखोयगी बॉस असि करिगुम खरबु तौरे हायना मसिग मतुंगदा मखोयनिना मखोयन थौरलिबा कार अदु लागला मतुंगदा जेराना महाकी असिस्टेंट एलेनदा सुमना हायरमी अइ ngasi हायबा नुमित असिदगी अइगी इलेक्ट्रॉनिक पार्ट असि जादबना मरम ओइबना अइ हौजिक जापान दा चतुना रिपेयर तौरगे अदुबु अइगी जुमगी सोसी अइगी गर्लफ्रेंड जेनी दा पियु अदुगु सुमथक्ता नंगना अइखोई ऑफिस अदुबु फजिना जंगसिलमु हायरमी मसिगी मतुंगदा एलेनना मखोई बॉसना पिरेगलिबा सो अदुबु जेरा के गर्लफ्रेंड जेनी गी मैनम थिनबा चलमी मतम मसिददी जेनी ना खलमी महाकी बॉयफ्रेंड जेरार अदु अतोप नुपी अमगा अतोप कंट्री दा चखिबो ओरंगने हायना खलमी असिना मरम ओइबना जेनी ना एलेनदा खुदोंग चाब लौरगे हायना खलमी अदुबु एलेनदी नुपी थिरिबा मियो अमा ओइबना जेनी ना तौरिबा अदुबु जेंगदबिदा मोहम्मदुदगी थुना थोरलमी नकल अमरोमदन मुक मेरीना महाकी टनल अदुगी थोरल मतुंगदा मिंगसेन अदु जेंग मतमददी
ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯑꯍꯣꯡꯕ ꯑꯃꯗ ꯂꯩꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯅꯦꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯈꯔꯕꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯔꯤꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯦꯝ ꯑꯄꯠꯄ ꯑꯃꯕꯨ ꯈꯨꯜꯂꯝꯃꯤ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯁꯦꯝ ꯑꯄꯠꯄ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯑꯄꯠꯄ ꯁꯦꯝ ꯑꯁꯤ ꯇꯅꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂ ꯃꯇꯨꯡꯗ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛ ꯃꯇꯨꯡꯗꯗꯤ ꯁꯦꯝ ꯑꯁꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯦꯟꯅ ꯃꯌꯨꯝ ꯌꯧꯔꯛ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯂꯥꯡꯗ ꯆꯤꯊꯤ ꯑꯃꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯑꯦꯂꯦꯟ ꯅꯪ ꯍꯌꯦꯡ ꯑꯩꯒ ꯑꯌꯨꯛꯇ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯂꯦꯟꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯔꯝꯂꯤꯕ ꯆꯤꯊꯤ ꯑꯁꯤꯗ ꯍꯌꯦꯡ ꯑꯌꯨꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯑꯌꯨꯛꯅꯣ ꯍꯥꯏꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯤ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯅꯦꯟ ꯑꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯦꯟꯅ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯪꯅ ꯑꯌꯨꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯑꯌꯨꯛꯅꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯦꯂꯦꯟꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯤꯅ ꯃꯍꯥꯛꯅ ꯇꯅꯦꯟ ꯑꯗꯨ ꯊꯣꯛꯂꯛ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯄꯨꯁꯟꯈꯤꯕ ꯁꯦꯝ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯔꯤꯅ ꯍꯔꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯍꯧꯗꯣꯛꯇꯨꯅ ꯑꯩꯅ ꯉꯔꯥꯡ ꯁꯦꯝ ꯑꯁꯤ ꯑꯄꯠꯄ ꯑꯃ ꯄꯨꯁꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯃꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯃꯦꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯂꯦꯟꯅ ꯁꯥꯎꯔꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯅꯪꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯦꯟꯅ ꯃꯦꯔꯤꯅ ꯄꯣꯔꯛꯂꯤꯕ ꯁꯦꯝ ꯑꯗꯨꯕꯨ ꯆꯥꯕ ꯃꯇꯝꯗꯗꯤ ꯁꯦꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯛꯆꯦꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯦꯂꯦꯟ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯍꯥ ꯑꯣꯏꯊꯣꯛꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯃꯅꯨꯡꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯟꯗꯨꯅ ꯁꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯛꯆꯦꯡ ꯑꯁꯤꯒꯨꯝꯅ ꯀꯛꯆꯦꯡ ꯃꯌꯥꯝ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯤꯕꯨ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯀꯛꯆꯦꯡ ꯂꯩꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯦꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯦꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯦꯟ ꯑꯃꯗꯤ ꯃꯦꯔꯤ ꯃꯈꯣꯏꯅꯤꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯟꯅ ꯑꯃꯨꯛꯁꯨ ꯃꯦꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯁꯦꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯛꯆꯦꯡ ꯌꯥꯎꯕꯒꯨꯝꯅ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯁꯥꯎꯔꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯎꯟꯁꯥ ꯑꯁꯤꯕꯨ ꯊꯥꯡ ꯑꯁꯤꯗ ꯂꯦꯟꯊꯠꯂꯨ ꯀꯛꯆꯦꯡ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯦꯂꯦꯟꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯗꯦꯂꯔ ꯇꯧꯕ ꯐꯪꯂꯛꯈꯤꯗꯕꯗꯨ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯒ ꯃꯣꯗꯦꯂꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯦꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯅꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯄꯥꯟꯗ ꯖꯦꯔꯥꯠꯅ ꯃꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯔꯠ ꯑꯃ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯦꯂꯦꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯦꯅꯤꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯒꯤꯐ ꯑꯃꯕꯨ ꯂꯩꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯂꯦꯟꯅ ꯖꯦꯅꯤꯒꯤꯗꯃꯛ ꯕꯦꯒ ꯑꯃꯕꯨ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯖꯦꯔꯥꯠꯇ ꯅꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯔꯠ ꯑꯃ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠ ꯑꯗꯨꯗ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯂꯦꯟꯅ ꯐ꯭ꯔꯦꯡꯗ ꯖꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯑꯗꯨꯗ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯣꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯦꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐ꯭ꯔꯦꯡꯅ ꯑꯦꯂꯦꯟꯗ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯈꯨꯜ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯦꯟꯅ ꯖꯦꯔꯥꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯦꯅꯤꯗ ꯒꯤꯐ ꯄꯤꯅꯕꯒꯤ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯦꯔꯤꯒꯤ ꯃꯌꯨꯝꯗ ꯖꯦꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯕꯗꯨ ꯎꯕꯗ ꯑꯦꯂꯦꯟꯅ ꯁꯥꯎꯔꯗꯨꯅ ꯒꯤꯐ ꯑꯗꯨ ꯄꯤꯔꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯂꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯤꯅ ꯇꯅꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯉꯥꯎꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯦꯂꯦꯟꯅ ꯍꯥꯏꯔꯤꯕ ꯃꯈꯨꯟ ꯑꯁꯤꯕꯨ ꯁꯤꯃꯦꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯦꯟꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯦꯔꯤꯅ ꯁꯥꯎꯔꯗꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯦꯔꯥꯠꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯁꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯦꯔꯥꯠꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯗꯨꯅ ꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯔꯥꯠꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯔꯠ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯗꯨꯗ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯔ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯔꯥꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤ ꯑꯁꯤ ꯇꯅꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯗꯨꯅ ꯆꯍꯤ 10 ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯃꯍꯥꯛ ꯃꯣꯗꯦꯂꯔ ꯇꯧꯕꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ ꯅꯣꯡꯃ ꯐꯣꯇꯣ ꯀꯥꯞꯅꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯦꯔꯤꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛ ꯃꯣꯗꯦꯂꯔ ꯇꯧꯕꯁꯨ ꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯔꯤ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯅꯦꯟ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯇꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯦꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯉꯥꯎꯕꯒꯤ ꯂꯩꯐꯝ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯥꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯂꯦꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯇꯅꯦꯟ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯅ ꯑꯃꯨꯛ ꯃꯦꯔꯤꯅ
ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯅ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯛꯆꯦꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯛꯆꯦꯡ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯁꯦꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ